ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗ ꯑꯃ ꯊꯥꯒꯠꯈꯤꯕꯗꯨꯗ ꯂꯩꯇꯣꯜ ꯂꯩꯌꯦꯡ ꯐꯥꯏꯈꯤꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯗꯣꯛ ꯁꯣꯏꯖꯤꯟ ꯂꯩꯈꯤꯕ ꯃꯁꯤꯒꯤꯗꯃꯛꯇ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯗ ꯆꯍꯤ 100 ꯄꯥꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯆꯍꯤ 150 ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ, ꯆꯍꯤ 100 ꯍꯥꯏꯒꯗꯕꯅꯤ꯫ ꯃꯤꯂꯤꯇꯔꯤ ꯀꯟꯇꯦꯁ ꯅꯠꯇ꯭ꯔꯒꯅ ꯀꯟꯀꯦꯁ ꯍꯥꯏꯈꯤꯕꯗꯨ ꯃꯤꯂꯤꯇꯔꯤ ꯀꯟꯀ꯭ꯋꯦꯁ ꯍꯥꯏꯒꯗꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯂꯦꯠꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯄꯜꯂꯛꯄ ꯃꯇꯝꯗ ꯀꯣꯍꯤꯃꯥ ꯍꯥꯏꯕꯗꯨ ꯀꯣꯃꯤꯂꯥ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯩꯇ꯭ꯔꯕꯥꯛ ꯃꯅꯤꯄꯨꯔꯅ ꯈꯨꯀꯟ ꯄꯥꯡꯒꯜꯂꯝꯕ, ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯑꯃꯗꯤ ꯑꯃꯨꯛꯅ ꯍꯧꯅꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯛꯄꯒꯤ ꯄꯨꯀꯣꯛꯂꯣꯟꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯔꯥꯡꯊꯦꯝ ꯈꯣꯏꯔꯥꯟꯊꯥꯕ ꯔꯤꯇꯥꯌꯔ IPS ꯃꯅꯥꯎꯕꯤ ꯃꯁꯥꯅ ꯈꯣꯔꯖꯩ ꯂꯥꯡꯗꯨꯅ ꯄꯨꯊꯣꯛꯂꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯤꯕ ꯈ꯭ꯋꯥꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ The chronological list of the kings of Manipur are ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡꯗꯤ ꯑꯍꯥꯟꯕꯗ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ 33 AD ꯗꯒꯤꯅ 154 AD ꯐꯥꯎꯕ, ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯈꯤꯕ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ, ꯑꯍꯨꯝꯁꯨꯕ ꯅꯤꯡꯊꯧ ꯇꯥꯎꯊꯤꯡꯃꯥꯡ, ꯃꯔꯤꯁꯨꯕ ꯅꯤꯡꯊꯧ ꯈꯨꯏ ꯅꯤꯉꯣꯟꯕ, ꯃꯉꯥꯁꯨꯕ ꯄꯦꯡꯁꯤꯕ, ꯇꯔꯨꯛꯁꯨꯕ ꯀꯧꯈ꯭ꯋꯥꯡꯕ, ꯇꯔꯦꯠꯁꯨꯕ ꯅꯥꯎꯈꯣꯝꯕ, ꯅꯤꯄꯥꯟꯁꯨꯕ ꯅꯥꯎꯐꯪꯕ, ꯃꯥꯄꯟꯁꯨꯕ ꯁꯃꯩꯔꯥꯡ, ꯇꯔꯥꯁꯨꯕ ꯎꯔꯥꯀꯣꯟꯊꯧꯕ, ꯇꯔꯥꯃꯥꯊꯣꯏꯁꯨꯕ ꯅꯤꯡꯊꯧ ꯄꯥꯟꯗꯕ, ꯇꯔꯥꯒꯅꯤꯊꯣꯏꯁꯨꯕ ꯅꯥꯎꯊꯤꯡꯈꯣꯡ, ꯇꯔꯥꯍꯨꯝꯗꯣꯏꯁꯨꯕ ꯈꯣꯡꯇꯦꯛꯆꯥ, ꯇꯔꯥꯃꯔꯤꯁꯨꯕ ꯌꯥꯔꯥꯕ, ꯇꯔꯥꯃꯉꯥꯁꯨꯕ ꯑꯌꯥꯡꯕ, ꯇꯔꯥꯇꯔꯨꯛꯁꯨꯕ ꯅꯤꯡꯊꯧꯆꯦꯡ, ꯇꯔꯥꯇꯔꯦꯠꯁꯨꯕ ꯆꯦꯡꯂꯩ ꯏꯄꯥꯟ ꯂꯥꯟꯊꯥꯕ, ꯇꯔꯥꯒꯅꯤꯄꯥꯜꯁꯨꯕ ꯌꯥꯡꯂꯧ ꯀꯩꯐꯥꯕ, ꯇꯔꯥꯒꯃꯥꯄꯟꯁꯨꯕ ꯏꯔꯦꯡꯕ, ꯀꯨꯟꯁꯨꯕ ꯂꯣꯌꯨꯝꯕ, ꯀꯨꯟꯃꯥꯊꯣꯏꯁꯨꯕ ꯂꯣꯏꯇꯣꯡꯕ, ꯀꯨꯟꯅꯤꯊꯣꯏꯁꯨꯕ ꯑꯇꯣꯝ ꯌꯣꯏꯔꯦꯝꯕ, ꯀꯨꯟꯒꯍꯨꯝꯗꯣꯏꯁꯨꯕ ꯏꯋꯥꯟꯊꯥꯕ, ꯀꯨꯟꯃꯔꯤꯁꯨꯕ ꯊꯋꯥꯟꯊꯥꯕ, ꯀꯨꯟꯃꯉꯥꯁꯨꯕ ꯆꯤꯡꯊꯪ ꯂꯥꯟꯊꯥꯕ, ꯀꯨꯟꯇꯔꯨꯛꯁꯨꯕ ꯊꯤꯡꯕꯥꯏ ꯁꯦꯜꯍꯣꯡꯕ, ꯀꯨꯟꯇꯔꯦꯠꯁꯨꯕ ꯄꯨꯔꯥꯟꯊꯥꯕ, ꯀꯨꯟꯅꯤꯄꯥꯟꯁꯨꯕ ꯈꯨꯃꯣꯝꯕ, ꯀꯨꯟꯃꯥꯄꯟꯁꯨꯕ ꯃꯣꯏꯔꯥꯝꯕ, ꯀꯨꯟꯊ꯭ꯔꯥꯁꯨꯕ ꯊꯥꯡꯕꯤ ꯂꯥꯟꯊꯥꯕ, ꯀꯨꯟꯊ꯭ꯔꯥꯃꯥꯊꯣꯏꯁꯨꯕ ꯈꯣꯡꯌꯥꯝꯕ, ꯀꯨꯟꯊ꯭ꯔꯥꯒꯅꯤꯊꯣꯏꯁꯨꯕ ꯇꯦꯜꯍꯩꯕ, ꯀꯨꯟꯊ꯭ꯔꯥꯒꯍꯨꯝꯗꯣꯏꯁꯨꯕ ꯇꯣꯅꯥꯕ, ꯀꯨꯟꯊ꯭ꯔꯥꯃꯔꯤꯁꯨꯕ ꯇꯥꯕꯨꯡꯕ, ꯀꯨꯟꯊ꯭ꯔꯥꯃꯉꯥꯁꯨꯕ ꯂꯥꯏꯔꯦꯟꯕ, ꯀꯨꯟꯊ꯭ꯔꯥꯃꯉꯥꯁꯤ ꯑꯅꯤ ꯏꯕꯤꯔꯝꯃꯤ, ꯑꯃꯨꯛꯀꯁꯨ ꯀꯨꯟꯊ꯭ꯔꯥꯃꯉꯥꯁꯤ 33 ꯑꯣꯏꯒꯗꯕꯗꯤ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯗꯕ, ꯀꯨꯟꯊ꯭ꯔꯥꯒ ꯇꯔꯦꯠꯁꯨꯕ ꯄꯨꯟꯁꯤꯕ, ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯄꯥꯟꯁꯨꯕ ꯅꯤꯡꯊꯧꯈꯣꯝꯕ, ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯄꯥꯟꯁꯨꯕ ꯀ꯭ꯌꯥꯝꯕ, ꯅꯤꯐꯨꯁꯨꯕ ꯈꯣꯏꯔꯦꯝꯕ, ꯅꯤꯐꯨꯃꯥꯊꯣꯏꯁꯨꯕ ꯂꯝꯀ꯭ꯌꯥꯝꯕ, ꯅꯤꯐꯨꯅꯤꯊꯣꯏꯁꯨꯕ ꯅꯣꯡ ꯏꯟꯐꯥꯏꯕ, ꯅꯤꯐꯨꯍꯨꯝꯗꯣꯏꯁꯨꯕ ꯀꯕꯣꯝꯕ, ꯅꯤꯐꯨꯃꯔꯤꯁꯨꯕ ꯇꯥꯡꯖꯥꯝꯕ, ꯅꯤꯐꯨꯃꯉꯥꯁꯨꯕ ꯆꯥꯂꯥꯝꯕ, ꯅꯤꯐꯨꯇꯔꯨꯛꯁꯨꯕ ꯃꯨꯡꯌꯥꯝꯕ, ꯅꯤꯐꯨꯇꯔꯦꯠꯁꯨꯕ ꯈꯥꯒꯦꯝꯕ, ꯅꯤꯐꯨꯅꯤꯄꯥꯟꯁꯨꯕ ꯈꯨꯟꯖꯥꯎꯕ, ꯅꯤꯐꯨꯃꯥꯄꯟꯁꯨꯕ ꯄꯥꯏꯈꯣꯝꯕ, ꯑꯃꯨꯛꯀꯁꯨ ꯅꯤꯐꯨꯃꯥꯄꯟꯁꯤ ꯄꯥꯏꯈꯣꯝꯕꯅ 1666 ꯇꯒꯤꯅ 1698 AD, ꯑꯗꯨꯒ ꯅꯤꯐꯨꯃꯥꯄꯟ ꯑꯃꯨꯛꯀꯁꯨ ꯆꯔꯥꯏꯔꯣꯡꯕꯅ 1668 to 1709 AD ꯐꯥꯎꯕꯅꯤ꯫ ꯃꯁꯤ 49 ꯑꯅꯤ ꯁꯨꯔꯝꯃꯤꯁꯤ 50 ꯍꯥꯏꯅ ꯏꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯒ 51 ꯁꯨꯕꯗꯅ ꯒꯔꯕꯅꯤꯋꯥꯁ ꯄꯥꯝꯍꯩꯕ, 52 ꯁꯨꯕꯗꯅ ꯆꯤꯠ ꯁꯥꯏ, 52 ꯁꯨꯕꯗꯅ ꯚꯥꯔꯠ ꯁꯥꯏ, 54 ꯁꯨꯕꯗꯅ ꯒꯧꯔꯁ꯭ꯌꯥꯝ ꯃꯔꯥꯝꯕ, ꯑꯗꯨꯒ 55 ꯁꯨꯕꯗꯅ ꯕꯩꯒꯆꯟꯗ꯭ꯔ, 53 ꯁꯨꯕꯗꯅ ꯒꯧꯔꯁ꯭ꯌꯥꯝ ꯃꯔꯥꯝꯕ, ꯑꯗꯨꯒ 57 ꯁꯨꯕꯗ ꯕꯩꯒꯆꯟꯗ꯭ꯔ, 59 ꯁꯨꯕꯗ ꯂꯕꯅꯆꯟꯗ꯭ꯔ, 58 ꯁꯨꯕꯗ ꯃꯣꯙꯨꯆꯟꯗ꯭ꯔ, 60 ꯁꯨꯕꯗ ꯆꯧꯔꯖꯤꯠ, 61 ꯁꯨꯕꯗ ꯃꯥꯔꯖꯤꯠ, 62 ꯁꯨꯕꯗ ꯍꯤꯔꯥꯆꯟꯗ꯭ꯔ, 63 ꯁꯨꯕꯗ ꯁꯅꯥ ꯌꯨꯝꯖꯥꯎꯕ, 64 ꯁꯨꯕꯗ ꯒꯝꯚꯤꯔ ꯁꯤꯡꯍ, 65 ꯁꯨꯕꯗ ꯖꯣꯏ ꯁꯤꯡ, 63 ꯁꯨꯕꯗ ꯖꯥꯗꯨ ꯁꯤꯡ, ꯅꯣꯡꯄꯣꯛ ꯆꯤꯡꯂꯦꯟ ꯈꯣꯝꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ, ꯑꯗꯨꯒ 68 ꯁꯨꯕꯗ ꯔꯥꯖꯕ ꯁꯤꯡ,
humphuganipan subada Bhadra Singh Khaba Nongchu Lamjai Ngamba hairaga su khangnaba aduga humpuga mapan subadana Gambhir Singha humbudra subada Chandrakiti Ningthem Pisak hairaga khangnaba humbudraga mathoida Narasingha humbudraga nithoida Devendra humbudra humdoida Chandrakiti humbudra marida Surachandra humbudra mangada Kulachandra humbudra tarukta Churchan humbudra tareta Buddhachandra adudagi humbudraga nipanda Okendrajit humbudra mapanda Leisemba Sanajauba hौजिकी asina singba ningthौसिंग asini aikhoigi lamdam asida panbiramba kallaba dharmagi cultural conquestni khusu khulai lal military conquest natte sanskriti gi lani cultural conquestni tami singdasu tangkhai tana kaiba hauki shanamahi chatpa kangbu amasung ramandi gaura chatpa kangbu haiduna machet kaiba hauki kuntraga nipal suba ningthau kyamba Lising amaga Shambri humpu taret tagina Lising amaga chamanga subna nipan Dharmagi lan laktringai Yellow lining sanamahi chatlingai Matamgi khwaidagi matik manga laina pan kiba matamni Mahaki matamda Lising amaga Chambri Maudra tareta Hauzik Burma Myanmar gi oikraba Kyampok lamjau Kabo Valley Square mile Lising taret lan tauduna Maitaina lausinki Maduna Lising amaga Chambri Maudra taretagi Lising amaga Chanipan Kuntra Mari Gambhir Singha Maharaj Laikidaba Chahi Phauba Chahi Chambri Hena Maitrabak Manipur gi lam oiduna laki International law gi matung inna Chahi Chamanga Laingak Pairabadi Occupation by conquest tawraga Laipak ki ngamkhai boundary semnabani Ningthau pamhaiba Garbaniwas ason maningthau din natte tasengnamak ningthau asigi matamdasu awa leibak Brahmadesh Burma mangarak hanna landaduna Burma saruk ahum thokpagi aniromdi Maitrabak lamgi Manipurgi lam oina thamlammi supnatagi Maitai ningthau marjit ki matamda awa kabo ningthau Bagidawna Sok lising ama sanipan taramapandagi Sok lising amaga sanipan kunmanga kuntaruk phauba sahi tarek Burma paikhi Madudasu Sok lising amaga sanipan kuntarukta Gambhir Singhna amuk lausinki Ani suba marai saitharakpa Ani suba maitaina maithibasi khongjom lanni Military conquest oiraga land lausinkhiba oirabasu Mapung oinadi cultural conquest ni onthoki Lal adusu maitaina yamna sontharaba matamda soknakhibani maitaina guerrilla warfare tawkhidre phimu setkhidare phingau setlaga angauba song phiran paiduna dhon thinduna iphong phongna lan chatpana masing yamlaba nongmai top paiba British lanmi singi khutta masing yamjadraba Thang ta tamak paiba hainazaraba huye lalong sing thadokhraba arambai tendong paidraba maring jentana changba lanjang oikhibana maikei maithikhiban Landugi matungda culture na landabana makha samtharakhi shok lising amaga chanipan maudra mathoi khongjom lan loikraba British na April tang kun tareta maitai konung changduna laipak loksin khraba matung maitrabaki social cohesion Apunba saktam machet thugaiba makha shamtharakhi chingda Christian dharma santokpa haurakhi William Pettigrewna luchingduna Christian missionary singna lising amaga chanipan maudra humdoida ihan hana urkhulda Christian dharma santokpa hauki angom porom sing kauba awang sekmaidagi maitai macha amana ihan hana Christian lining lauki angom porom singha mahakal loinana Mr. Pettigrew urkhulda tangkhul sing tapna Christian lining lauhanki ana ayek layeng biba leitalairada mateng pangbiba mipung khudingmapu chap manana luna tawbiba asau pisak khaidaba shamna hairabada punamakpu konsinba haiba thausilna yamna yangna thuna Christian dharma lining launa rakhi urkhuldagi mathang Churchanpur Senapati Chingi mafam punamak Christian oirakhi amaromda machin manau oiba maitai singa yeknaba ohillakhi maitaina chingmibu mangi haiduna inthok pikhi atonba jatni haibikhi
Brahma Sabha Kauba Konungi Dharmagi Laisang Amana Hindu Oijagi Lakpa Chingmi Singbu Paisa Lupa Kuntra Manga Pidrabadi Yate Haiduna Maitei Ohen Kide Madugi Mahina Maitei Singsi Nakoigi Yeknabani Makoida Laman Kungadabani Haiba Wakalol Ama Missionary Singna Kalhan Naba Honabadu Chingmi Sing Yaki Taseng Badi Mayang Santidasna Kamsilamba Hudugi Polni Maiteina Mayang na Haiba Yaruba Mayang Pamjaruba Mitop Mian Chagi Longnam Lang the Thurubagi Mahido Yelhomi Maiteina Pankibani Hindu Christian Chingmi Tami Chingtam Amadi Matang Yaknaba Ohelambana Hauzik Amuk Reserve Unreserved Scheduled Tribe General Haidana Achauba Lai Dividing Line Ama Semkre Kaidaungaino Hanagum Amatta Oibagi Liching the Pungadaba A divided house fails Pulap Mangmin Nagadoribra God for Bite Toktaba Oishanu Ahum Suba Amasung Aroiba Maithiba Sidi So Singamaga Samapan Nipumapangi Maiterbak Manipur Congress Sarkarna Namduna Dominion of India da Mazar Tausinba Asini Handokpa Yadraba Khongpham Point of No Return Natraga to cross the Rubicon Haibadu Sembire So Lisingama Samapan Nipumapangi September Tarab Mapanda President Sen Proclamation Amana Maitei General Scheduled Tribe Loi Scheduled Caste Haiduna Chatnaba 26 January 1950 Indian Constitution da Chatnaba Hauba Numittagi The Great Cultural Divide Asi Semki Imung Amada Mapa Mama Amatana Pokpa Masin Manau Nupa Ahumduna Tonganba Jati Olhanbaga Sak Manai Britishna Lakpa Matamda Maitei Singbu Ruling Tribe Korami Mathangda Dominant Tribe Hindu Tribe Plain Tribe Korami Lisingamaga Chamapan Nipu Mapanda Bharata Nampuda Merger Taukraba Matungda Maitrabak Manipurgi Khunaibu Machet Thugairaga Divide and Rule Khana Halaga Shupai Painaba Low Taunaba Bharat Congress Sarkar na Mioi Anikak Manipur da Tharaki Gopinath Bordoloi Ahomia Aduga Ani Subada Nicholas Roy Khasiani Nipa Ani Esina Bharat Sarkar gi Mihut Oina Laklaga Manipur gi Shupnagi Mioi Ahum Khaki Mot Lauraga Atai Atopa Kana Amatada Tanaramdana Bharat Sarkar da Aroiba Report Tauki Manipur gi Mihut Oina Makhoiga Unakiba Mioi Ahum Khak Adudi Lalita Madhav Sharma Ani Subada Banka Bihari Sharma Amadi Ahum Subada Sinam Krishna Mohan Singhani Makhoin Haiki Maitai Hindu Gaura Oibana Bharat ki Awang Bathaki Group ta General Category da Chingmi na Christian Oibana Scheduled Tribe ta Aduga Loi Singna Bet Characters Scheduled Caste Thambana Achumba Aphaba Oigani General ST SC etc Categorization Asidi Hana Lairamdabani Indian Constitution Chatnaba Haukiba Lisingamaga Chamapan Yankhaigi January ki Tang Kun Taruktagi Hokibani Lok Priya Gopinath Bordoloi Amadi Nicholas Roy na Delhi da Hankraga Bharat Sarkar da Report Lankhatlaga Presidential Proclamation Amana Maitei na General Singmi Singh Scheduled Tribe Loi Singh Scheduled Caste Haina Khaidoki Maitei Pangal Singsu Tampakta Maitei ga Laiminaba Achauba Dharma Chatpani Haiduna General Category da Chanki Makha Tarakpada Maikai gi Chingthok Narakhi Christian Ichininaw Singna England America na Chingba Christian Laibak Singda Yengba Haurakhi Makhoigi Benefactor Senabiba Semgatpiba Oina Uba Hoki Maitei Pangal Ichil Inaw Singna Saudi Arabia Gumba Inak Kerak Khunba Muslim Laipak Singlomda Yengba Haurakhi Maikai gi Chatnabagi Wakhalol Leirakhi Hindu Gaura Oiruba Maitei Singna Sagat Pinaba Dharma Manaba Laipak Atai Leitabana Mathanta Shauzaraga Ninda Tauzaraga Khangli Atopa Kharana Hanagi Leho Lining Sanamahi Lining da Hanjilakli Hingnabagi Damak Mipung Khudingmak ST SC Onba Pamnarakli Oijage Nomnarakli Mitei Maiteina Hauziki Kunairona Khangjinbada Yamna Kanarabo Wapamni Khanjai Retired IPS Manaubi Sarang Themcha khoiranthaba
tasin khomjinduna ibirakliba lairikki warolni knowledge information khangjinba tasinba kangleisa ama oina nongma nongmagi mathau taraklibra haibagi wakalonda puthokchaba saktamni nahaksu mahaksu tabiyu neinabiyu like share subscribe tawbiyu asoiba yaurabasu pangjadraba thawaini khanbiduna takpiyu khanganbiyu haina wamen jari lauksing pibiriba sarangthem khoiranthaba retired IPS manau bibusu miyamna khangbiyu neinabiyu